ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯃꯤ ꯌꯥꯝꯗꯦ ꯍꯥꯏꯔꯛꯇꯦ ꯑꯃꯅꯤ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯃꯍꯥꯎ ꯃꯥꯡꯕꯅꯦ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯣꯡꯆꯥꯛꯁꯦ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯨꯠ ꯁꯨꯠ ꯂꯥꯎꯕꯅꯦꯅ ꯑꯗꯣ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏꯀꯣ ꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯣꯡꯆꯥꯛꯁꯤꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝꯗꯨꯗꯅꯦ ꯐꯪꯗ꯭ꯔꯀꯥꯟꯗꯨꯗ ꯃꯊꯪ ꯅꯦꯛꯁ ꯌꯔꯗ ꯆꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯒꯗꯒꯦ ꯃꯍꯥꯎ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯕ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯕꯤꯕ ꯁꯤꯁꯇꯔ ꯌꯣꯡꯆꯥꯛ ꯁꯦꯝꯕꯒꯤ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗꯕꯨꯗꯤ ꯑꯗꯨꯝ ꯊꯝꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯊꯝꯖꯔꯝꯃꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯄꯨꯈꯠꯆꯔꯛꯑꯒꯦ ꯌꯣꯡꯆꯥꯛꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯀꯥꯝꯖꯣꯡꯒꯤ ꯀꯩꯅꯣꯗꯒꯤ ꯂꯩꯈꯤꯕꯗꯣ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯀꯩꯅꯣꯗꯒꯤ ꯂꯩꯈꯤꯕꯗꯣ ꯗꯤꯡꯀꯨ ꯔꯣꯗꯇꯒꯤ ꯑꯗꯨꯗꯣ ꯑꯩ ꯁꯤꯗ ꯊꯝꯖꯟꯈꯤꯕꯗꯣ ꯅꯍꯥꯟ ꯎꯠꯆꯈ꯭ꯔꯦꯗꯅꯀꯣ ꯁꯪꯗꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯤꯗ ꯂꯩꯁꯟꯈ꯭ꯔꯦꯕ ꯑꯗꯣ ꯂꯧꯊꯣꯛꯑꯒ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯅ ꯊꯦꯡꯅ ꯈꯤꯇꯪ ꯊꯥꯒꯠꯆꯕꯒꯤ ꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯗ ꯄꯦꯟꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯀꯥꯏꯅꯒ ꯑꯩ ꯈꯜꯂꯨꯗꯦꯀꯣ ꯃꯪꯗꯕꯨ ꯃꯪꯉꯨꯗꯦ ꯑꯩ ꯂꯥꯏꯛ ꯃꯌꯥꯝꯒ ꯅꯝꯕꯤꯔꯛꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯚ꯭ꯌꯨꯒꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯖꯔꯒ ꯑꯩ ꯁꯨꯡꯈꯪ ꯈꯪꯍꯧꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯩꯅ ꯁꯨꯝ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯁꯥꯟꯅꯕꯣꯏ ꯄꯥꯝꯖꯔꯨꯕꯒꯤ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯀꯥ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯈꯔ ꯄꯪꯊꯥ ꯊꯥꯒꯠꯄꯁꯤꯗ ꯃꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅ ꯌꯦꯡꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯖꯔꯒꯦꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯌꯣꯡꯆꯥꯛ ꯐ꯭ꯔꯣꯖꯟ ꯊꯝꯕꯒꯤꯗꯣ ꯑꯩ ꯅꯍꯥꯟꯁꯤꯗ ꯊꯝꯒ꯭ꯔꯦꯅ ꯍꯥꯏꯖꯕꯗꯣ ꯁꯦꯝꯖꯔꯛꯑꯒꯦꯀꯣ ꯑꯁ ꯂꯨꯝꯃꯦ ꯌꯥꯝꯅ ꯑꯁ ꯁꯤꯔꯦ ꯑꯩ ꯑꯁ ꯂꯨꯝꯃꯦ ꯈꯨꯂꯨꯝꯃꯅꯤꯀꯣ ꯍꯧꯖꯤꯛ ꯄꯥꯏꯕꯗ ꯑꯁ ꯋꯥ ꯙꯨꯞ ꯀꯥꯏ ꯃꯈꯣꯟꯁꯦ ꯄꯨꯗ꯭ꯔꯨꯛ ꯂꯥꯎꯋꯦ ꯁꯦꯡꯉꯣ ꯑꯩ ꯏꯔꯣꯟꯕꯗꯤ ꯆꯔꯥ ꯑꯃ ꯄꯦꯟꯅ ꯆꯥꯖꯍꯧꯔꯒꯦꯅ ꯁꯤ ꯂꯪꯈꯠ ꯆꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯆꯣꯠꯂꯤ ꯑꯩ ꯐ꯭ꯔꯤꯖꯇ ꯊꯝꯃꯨꯕꯗꯣ ꯑꯗꯩ ꯃꯄꯥꯟꯗ ꯊꯝꯃꯒꯗꯤ ꯂꯣꯁꯟꯈ꯭ꯔꯒ ꯈꯨꯏꯖꯜꯂꯛꯑꯒꯗꯤ ꯊꯤꯔꯅꯤꯗꯅ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯏꯔꯣꯟꯕ ꯆꯔꯥ ꯑꯃꯗꯤ ꯍꯥꯎꯅ ꯆꯥꯖꯍꯧꯔꯒꯦꯅ ꯄꯦꯟꯈꯩꯀꯣ ꯑꯗꯨ ꯏꯔꯣꯟꯕꯗꯨꯁꯨ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯤꯀꯣ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯃꯍꯥꯎ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩ ꯁꯤ ꯀꯛꯄ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯝꯃꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯕꯨꯗꯤ ꯌꯥꯅꯤꯕꯀꯣ ꯑꯗꯨꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯖꯟꯒꯤ ꯐ꯭ꯔꯤꯖꯔ ꯃꯆꯥꯗꯨꯗꯗꯤꯀꯣ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯄꯗꯣ ꯆꯟꯗꯦ ꯄꯣꯠ ꯌꯥꯝꯅ ꯈꯟꯗꯣꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯊꯝꯖꯔꯦ ꯑꯗꯨꯒ ꯈꯦꯠꯅꯤꯡꯉꯒ ꯑꯗꯨꯝ ꯈꯦꯠꯂꯒ ꯆꯥꯅꯤꯡꯕ ꯃꯤꯒꯤꯁꯨ ꯈꯦꯠꯂꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯒꯦꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯊꯝꯖꯩꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯛꯑꯒ ꯊꯝꯖꯩꯑꯕ ꯁꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯒꯤ ꯃꯇꯠ ꯀꯛꯊꯠꯄꯗꯨꯁꯨꯅꯦ ꯀꯛꯊꯠꯆꯗꯦꯕ ꯃꯊꯪ ꯀꯛꯊꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯤꯈꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯉꯣꯟꯗ ꯏꯁꯤꯡ ꯆꯪꯁꯤꯟꯈꯤꯕ ꯈꯣꯠꯄ ꯏꯁꯤꯡ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯖꯔ ꯃꯅꯨꯡꯗꯨꯗ ꯊꯝꯕꯗ ꯕꯔꯞ ꯑꯣꯜꯂꯛꯄꯗ ꯑꯗꯨꯝ ꯃꯁꯥꯒꯤ ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯏꯅꯤꯟ ꯌꯥꯎꯖꯕꯗꯣ ꯑꯗꯨꯒꯤ ꯏꯅꯤꯟꯗꯣ ꯈꯔ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯕꯅꯦꯕ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥ ꯍꯣꯕ ꯃꯔꯛꯇꯣ ꯑꯗꯣ ꯇꯉꯥꯏ ꯐꯗ꯭ꯔꯒꯕꯨꯗꯤ ꯑꯩꯈꯣꯏ ꯊꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯒꯥ ꯆꯤꯟꯕ ꯈꯣꯠꯄ ꯑꯃ ꯍꯥꯞꯅꯕ ꯆꯦꯈꯥꯎꯗꯅ ꯆꯤꯡꯕꯗꯣ ꯄꯤꯛ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯈꯨꯊꯝꯗꯣ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯁꯥꯡꯅꯁꯨ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏꯗꯣ ꯇꯦꯛꯀꯗ꯭ꯔꯣ ꯀꯣꯜꯂꯞꯅ ꯇꯧꯔꯒ ꯁꯤꯅ ꯊꯝꯕꯗ ꯅꯨꯡꯉꯥꯏ ꯀꯣꯟꯁꯤꯟꯕꯗꯣ ꯌꯥꯕꯨꯗꯤ ꯌꯥꯅꯤꯕꯨ ꯀꯃꯥꯏꯅ ꯑꯥꯏꯁ ꯑꯣꯟꯕ ꯑꯀꯣꯟꯕꯗꯣ ꯑꯥꯏꯁ ꯑꯣꯟꯁꯤꯜꯂꯕꯗꯣ ꯀꯃꯥꯏꯅ ꯇꯧꯅꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝꯕꯗꯤ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯀꯛꯄ ꯂꯣꯏꯖꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯦ ꯂꯣꯏ ꯂꯣꯏꯁꯜꯂꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯣꯠꯅ ꯍꯥꯞꯆꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯃꯅꯤꯡ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯒ ꯊꯝꯖꯔꯒꯦꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯡꯁꯦ ꯈꯟꯗꯣꯛꯆꯔꯦ ꯂꯣꯏꯅꯃꯛ ꯍꯥꯏꯖꯕꯗꯣ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯒꯤꯗꯤ ꯁꯤꯒꯨꯝꯕ ꯍꯩꯖꯦꯠ ꯍꯩꯒꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯅ ꯆꯥꯊꯣꯛꯅꯕ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯆꯥꯅꯕ ꯁꯤ ꯂꯧꯊꯣꯛꯍꯧꯔꯦꯀꯣ ꯁꯤ ꯂꯩꯖꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯥꯏꯗꯣꯛꯄ ꯂꯣꯏꯖꯔꯦꯀꯣ ꯑꯆꯧꯕ ꯑꯁꯥꯡꯕꯒꯤ ꯇꯣꯉꯥꯟꯅ ꯑꯃ
ꯄꯤꯛꯇꯛ ꯇꯧꯕꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯁꯤ ꯇꯣꯉꯥꯟ ꯊꯝꯃꯒꯦꯀꯣ ꯁꯤ ꯏꯁꯤꯡ ꯃꯅꯤꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯇꯣ ꯐꯖꯅ ꯀꯪꯉꯦꯀꯣ ꯑꯩꯅ ꯐꯤ ꯑꯀꯪꯕ ꯃꯆꯥ ꯑꯃꯅ ꯂꯣꯏ ꯇꯩꯊꯣꯛꯆꯔꯦ ꯑꯗꯨꯒ ꯀꯪꯍꯟꯖꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡ ꯂꯣꯏꯅ ꯀꯪꯍꯟꯈ꯭ꯔꯦ ꯊꯝꯕꯒꯤ ꯈꯣꯠꯄꯒꯤꯁꯨ ꯑꯃꯨꯛ ꯂꯣꯏ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯀꯥꯝꯖꯣꯡꯒꯤ ꯌꯣꯡꯆꯥꯛꯅꯤꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯆꯥꯕꯤꯅꯤꯡꯉꯦ ꯃꯐꯝ ꯈꯪꯅꯅ ꯍꯥꯏꯇꯥꯔꯒꯁꯨꯀꯣ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯤ ꯂꯩꯕꯒꯤ ꯃꯐꯝꯒꯤꯗꯣ ꯀꯌꯥ ꯄꯤꯕ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯅꯤ ꯂꯣꯟꯁꯤꯜꯂꯁꯦ ꯌꯣꯟꯁꯤꯜꯂꯣ ꯑꯃꯨꯛꯇ ꯑꯅꯤ ꯂꯣꯜꯂ ꯆꯤꯡꯉꯗꯤ ꯈꯤꯇꯪ ꯇꯦꯟꯃꯜꯂꯗ꯭ꯔꯁꯨ ꯇꯦꯜꯂꯣꯏ ꯌꯥꯅꯤ ꯆꯞ ꯆꯥꯅꯤ ꯑꯩꯅ ꯈꯟꯕꯅ ꯌꯦꯠꯁꯜꯂꯛꯀꯦꯅ ꯇꯧꯕ ꯀꯩꯅꯣ ꯅꯪ ꯌꯣꯡꯆꯥꯛ ꯌꯦꯠꯀꯦ ꯍꯥꯏꯔꯣ ꯉꯁꯥꯏꯁꯦ ꯑꯩꯗꯤ ꯆꯦꯔꯪ ꯄꯨꯟꯕꯒꯤ ꯋꯥꯔꯤ ꯆꯦꯔꯪ ꯄꯨꯟꯕꯒꯤ ꯋꯥꯔꯤ ꯃꯥꯜꯂꯦ ꯅꯠꯇꯦ ꯆꯦꯔꯪ ꯄꯨꯟꯕ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯍꯧꯕꯁꯤꯅꯅꯦ ꯅꯨꯡꯉꯥꯏꯌꯦꯕ ꯆꯣꯠꯈꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯃꯃꯥꯡ ꯆꯍꯤꯒꯤ ꯊꯝꯕꯗꯁꯨ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯦ ꯅꯥꯏꯂꯣꯟ ꯊꯧꯔꯤꯅ ꯄꯨꯟꯕꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯪ ꯑꯩ ꯁꯨꯃꯥꯏꯅ ꯄꯨꯟꯒꯦ ꯍꯥꯏꯕ ꯋꯥꯔꯣ ꯌꯦꯔ ꯇꯣ ꯑꯩ ꯈꯔ ꯇꯦꯜꯂꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯅꯤꯅ ꯌꯥꯅꯤꯌꯦ ꯍꯥ ꯑꯅꯤꯅ ꯌꯥꯅꯤ 10ꯅꯦꯗꯣ ꯂꯪ ꯅꯠꯇꯤꯌꯦ ꯃꯥꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯎꯉꯛꯄꯗꯣ ꯈꯤꯇꯪ ꯌꯥꯅꯤ ꯁꯥꯡꯉꯤꯗꯅ ꯌꯥꯔꯦ ꯑꯗꯨ ꯑꯅꯤꯔꯛꯇꯪ ꯎꯪꯉꯣ ꯌꯥꯔꯦ ꯊꯋꯥꯏ ꯅꯥꯟꯊꯣꯛꯔꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯌꯥꯔꯦ ꯌꯥꯝ ꯊꯋꯥꯏ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯋꯥꯠꯂꯤꯁꯦ ꯌꯦꯡꯉꯨ ꯊꯨꯡꯒꯗꯕ ꯑꯗꯨꯃꯥꯏꯅ ꯊꯨꯡꯖꯔꯝꯃꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯌꯥꯝ ꯂꯤꯡꯉꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕꯣꯝ ꯄꯦꯛ ꯇꯧꯖꯔꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯁꯣꯏꯔꯦ ꯁꯤꯁꯇꯔ ꯁꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯐꯣꯇꯣ ꯀꯩꯀꯥ ꯊꯥꯍꯟꯖꯔꯛꯑꯦꯕꯀꯣ ꯃꯣꯏꯗ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯗꯨꯒ ꯌꯦꯡꯕꯁꯤꯗ ꯃꯩꯁꯦ ꯌꯥꯝ ꯁꯣꯠꯅ ꯊꯥꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯃꯝꯗ ꯃꯣꯏ ꯊꯥꯏ ꯃꯩ ꯌꯥꯝ ꯁꯣꯠꯅ ꯊꯥꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯋꯥꯏ ꯃꯨꯕꯤꯒꯗꯣ ꯃꯈꯣꯛꯇꯣ ꯑꯩꯈꯣꯏꯁꯨ ꯁꯤꯁꯇꯔ ꯀꯩꯅꯣ ꯇꯧꯖꯩꯅꯤ ꯀꯛꯊꯠꯇꯕꯤꯗ ꯊꯝꯃꯦ ꯍꯟꯗꯛꯇꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯒꯤ ꯃꯩ ꯆꯥꯡ ꯅꯥꯏꯗꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩꯗꯣ ꯃꯨꯠꯄꯗ ꯁꯣꯟꯅ ꯊꯝꯃꯝꯕꯩꯔꯥ ꯅꯠꯇ꯭ꯔꯕ ꯃꯩ ꯁꯣꯟꯅ ꯊꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯆꯥꯡꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯕꯔꯞ ꯁꯥꯔꯒꯅꯦ ꯕꯔꯞ ꯁꯥꯔ ꯊꯝꯃꯒ ꯑꯣꯟꯗꯦꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯖꯔꯛꯑꯝꯅꯦꯕ ꯕꯔꯞ ꯄꯤꯀꯦꯠ ꯃꯆꯥ ꯑꯃ ꯁꯥꯔꯒꯅꯦ ꯕꯔꯞꯇꯣ ꯃꯍꯤ ꯄꯦꯠꯊꯣꯛꯍꯜꯂꯅꯣꯕ ꯄꯦꯠꯊꯣꯛꯍꯜꯂꯅꯣꯕ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯕꯔꯞ ꯄꯤꯀꯦꯠ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯣ ꯄꯦꯠꯊꯣꯛꯍꯜꯂꯤꯉꯩ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯪꯒꯦ ꯃꯇꯝꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯕ ꯃꯇꯝꯅꯤꯀꯣ ꯃꯪꯒꯦ ꯕꯔꯞ ꯑꯗꯣ ꯁꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯊꯝꯕꯤꯔꯣꯕ ꯕꯔꯞꯇꯣ ꯑꯗꯨꯗꯨꯒꯅꯦ ꯃꯗꯨꯒꯤ ꯕꯔꯞꯇꯣ ꯂꯥꯡꯊꯣꯛꯑꯦꯗꯅ ꯐꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯐꯝꯕ ꯉꯝꯅꯕꯒꯤ ꯆꯥꯡꯗ ꯂꯩꯈꯠꯄꯤꯔꯣ ꯃꯩꯗꯣ ꯑꯗꯣ ꯐꯝꯈ꯭ꯔ ꯃꯇꯨꯡꯁꯨ ꯑꯃꯨꯛ ꯐꯝꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯡꯊꯣꯛꯍꯜꯂꯗꯤ ꯌꯥꯗ꯭ꯔꯦ ꯂꯥꯡꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯍꯟꯕꯤꯒꯗꯕ ꯐꯝꯃꯒ ꯑꯗꯨꯝ ꯊꯝꯕꯤꯒꯗꯕ ꯑꯗꯨ ꯃꯩ ꯅꯣꯡꯃ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯀꯩꯝ ꯇꯧꯗꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯣꯡꯃꯁꯤ ꯌꯥꯝ ꯅꯍꯥꯟꯃꯨꯛ ꯀꯟꯗꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯈꯤꯕ꯭ꯔꯥ ꯃꯨꯠꯂꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯣꯡꯃ ꯍꯦꯜꯂꯕ ꯄꯨꯔꯥ ꯍꯦꯜꯂꯕ ꯃꯩ ꯂꯥꯛꯇꯦ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡꯉꯥꯟꯕꯒꯤ ꯅꯤꯅꯤ ꯅꯨꯡꯊꯤꯟꯗ ꯃꯌꯥ ꯆꯪꯉꯛꯑꯕꯨ ꯑꯗꯨꯋꯥꯏ ꯀꯥꯟꯗ ꯁꯦꯝꯃꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨ ꯀꯩꯝ ꯇꯧꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯃꯩꯗꯣ ꯑꯗꯣ ꯂꯩꯈꯠꯄꯤꯌꯣ ꯃꯩ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯅꯁꯨ ꯊꯦꯡꯅꯖꯔꯦꯕꯀꯣ ꯑꯩꯁꯨ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯈꯔ ꯇꯧꯖꯔꯕꯅꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯤꯇꯪꯒ ꯂꯥꯞꯆꯕ ꯃꯐꯝ ꯀꯩ ꯍꯥꯏꯅꯤ ꯃꯩ ꯆꯥꯡꯒꯨꯝꯕ ꯃꯩ ꯅꯥꯏꯗꯕ ꯆꯥꯡ ꯅꯥꯏꯗꯕ ꯑꯗꯨꯝꯕ ꯑꯗꯒꯤ ꯈꯤꯇꯪ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯐ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯗꯤ ꯂꯩꯔ ꯁꯤꯖꯤꯟꯅꯔꯒ ꯃꯩꯁꯦ ꯌꯥꯝ ꯄꯤꯛꯅ ꯊꯥꯅꯔꯝꯃꯦꯕꯀꯣ ꯑꯅꯝꯕꯅ ꯂꯣꯏꯅꯃꯛ ꯑꯇꯩꯕꯨꯗꯤ ꯀꯟꯅ ꯊꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯗꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯃꯤ ꯊꯤꯒꯠꯄꯗ ꯌꯥꯝ ꯊꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯃꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕꯀꯣ ꯃꯩꯗꯣ ꯀꯟꯅ ꯃꯦꯛꯁꯤꯃꯝ ꯂꯩꯈꯠꯄꯤꯌꯣꯕ ꯊꯥꯒꯗꯕꯅꯤ ꯁꯤ ꯌꯦꯡꯉꯨ ꯄꯥꯠꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯦꯠꯁꯟꯅꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯁꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯇꯪ ꯑꯃꯒ ꯄꯨꯔꯣ ꯀꯩꯗꯧꯒꯦ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯩ ꯀꯟꯅ ꯊꯥꯕꯤꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯀꯩꯁꯨꯝꯇ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯍꯛꯆꯥꯡ ꯁꯣꯛꯅꯤ ꯈꯣꯠꯅꯤ ꯅꯪꯁꯦ ꯍꯥꯏꯔꯛꯄ ꯃꯐꯝ ꯈꯤꯇꯪ ꯁꯤꯟꯗꯣꯛꯑꯣ ꯑꯗꯨꯅ ꯐꯗꯣꯏꯅꯤ ꯃꯐꯝ ꯑꯃ ꯃꯈꯥꯗꯔ ꯀꯩꯅꯣ ꯄꯨꯜꯂꯣꯕ ꯁꯣꯝꯅ ꯍꯣꯏ ꯄꯨꯜꯂꯒꯦ ꯌꯥꯔꯤꯅꯦ ꯑꯗꯣꯝ ꯇꯧꯁꯨ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅꯀꯣ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯝ ꯊꯦꯡꯅꯖꯩꯑꯕꯀꯣ ꯐꯩ ꯍꯥꯏꯕꯤꯔꯛꯏꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯐ꯭ꯔꯣꯖꯟꯕꯨ ꯀꯅꯥꯅ ꯆꯥꯏꯒꯦ ꯆꯥꯎꯅꯨ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯎ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯁꯨꯝ ꯐꯪꯗꯕꯩ ꯋꯥꯔꯤꯅꯤꯗꯅꯀꯣ ꯐꯪꯗ꯭ꯔꯀꯥꯟꯗ ꯆꯥꯕꯗꯨꯅꯤ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯤꯁꯦ
ꯀꯩꯁꯨ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯃꯌꯥꯝ ꯆꯤꯜꯍꯥꯎ ꯃꯌꯥꯝ ꯑꯗꯨꯃ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯀꯩꯁꯨꯝ ꯍꯥꯞꯇꯦꯗꯅ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯦꯗꯤꯇꯤꯞꯁꯀꯨꯝꯕ ꯑꯗꯒꯤ ꯄ꯭ꯔꯤꯖꯔꯕꯦꯇꯤꯞꯁ ꯍꯥꯞꯄꯒꯗꯤ ꯑꯗꯣꯝꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ 100 ꯆꯨꯝꯃꯦ ꯆꯨꯝꯃꯦꯅꯁꯨ ꯉꯥ ꯕꯔꯐꯀꯤ ꯉꯥ ꯆꯥꯅꯩ ꯃꯌꯥꯝꯁꯤꯅꯤ ꯆꯥꯏꯁꯤꯅꯤ ꯑꯗꯣ ꯑꯗꯣ ꯍꯥꯞꯄꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯣꯏ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯕꯔꯐꯀꯤ ꯉꯥꯗꯤ ꯐꯣꯔꯃꯤꯂꯤꯟ ꯍꯥꯞꯄꯦ ꯗꯥꯏꯔꯦꯛ ꯑꯗꯨ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯀꯩꯝꯇ ꯍꯥꯞꯇꯕꯁꯤꯗꯤ ꯍꯛꯆꯥꯡ ꯍꯥꯞꯄꯗꯨꯁꯨ ꯆꯥꯡ ꯋꯥꯡꯃꯟꯕꯒꯤꯅꯤ ꯑꯃꯨꯛ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯍꯥꯞꯄꯦꯗꯤ ꯈꯪꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨꯀꯣ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯅ ꯀꯩꯝ ꯀꯤꯕꯤꯔꯨꯅꯨ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯎꯍꯩ ꯋꯥꯍꯩ ꯂꯣꯏꯅꯃꯛ ꯊꯝꯕ ꯌꯥꯏꯌꯦꯅ ꯍꯥꯏ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯎꯍꯩ ꯋꯥꯍꯩꯅꯆꯤꯡꯕ ꯂꯣꯏꯅ ꯊꯝꯕ ꯌꯥꯏꯀꯣ ꯁꯤꯗꯩꯁꯤꯗ ꯁꯤꯗꯩ ꯑꯗꯨꯝ ꯂꯣꯏ ꯂꯧꯊꯣꯛꯑ ꯆꯥꯅꯤ ꯐ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯑꯣꯏꯅ ꯂꯩꯇꯦ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯆꯥꯎꯈꯠꯄ ꯃꯄꯥꯟ ꯂꯝꯗ ꯁꯪꯅꯗꯕꯅꯤꯅ ꯁꯤ ꯉꯥꯛꯇꯅꯤ ꯐ꯭ꯔꯣꯖꯟ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯤꯁꯦ ꯑꯗꯒꯤ ꯑꯇꯩ ꯀꯩꯀꯩ ꯍꯥꯏꯗꯧ ꯋꯥꯠꯂꯤ ꯊꯝꯐꯝ ꯃꯄꯥꯟ ꯊꯝꯕꯤꯒꯅꯨ ꯕꯔꯞ ꯁꯥꯐꯝꯗ ꯑꯗꯨꯃ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯄꯤꯛꯑꯒꯁꯨ ꯑꯩꯒꯤ ꯐ꯭ꯔꯤꯖꯔꯗꯣ ꯄꯤꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯁꯦ ꯀꯛꯊꯠꯄ ꯌꯥꯕ ꯀꯛꯊꯠꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯇꯧꯕꯤꯌꯣ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯟꯗꯛꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯒ ꯄꯥꯝꯖꯕꯒꯤ ꯊꯥꯒꯠꯆꯕꯁꯤꯗꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯁꯤꯌꯔꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯕꯤꯌꯦ ꯆꯦꯔꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯃꯆꯥꯗ ꯍꯥꯞꯄꯣ ꯁꯤ ꯃꯆꯥꯁꯤꯅ ꯁꯤꯌꯔꯁꯨ ꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯐꯣꯂꯣꯋꯔꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯪꯗꯦ ꯀꯃꯦꯟꯠꯀꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯤꯕꯤꯔꯛꯑꯦꯀꯣ ꯅꯨꯡꯁꯤ ꯄꯤꯔꯛꯑꯦ ꯅꯁꯛ ꯊꯤ ꯍꯥꯏꯕꯤꯔꯛꯄꯅꯦ ꯍꯥꯏꯔꯛꯇꯦꯍꯦ ꯅꯪꯁꯨ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯀꯩꯅꯣ ꯎꯕꯗ ꯁꯤ ꯆꯤꯡꯊꯣꯛꯑꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯆꯤꯡꯊꯣꯛꯇꯣꯏꯅꯦ ꯀꯥꯎꯕ ꯀꯥꯏꯗ ꯋꯥꯔꯤ ꯁꯥꯅ ꯇꯧꯕꯗ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯆꯤꯡꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯔꯄꯣꯠ ꯁꯤ ꯆꯤꯡꯊꯣꯛꯑꯗꯤ ꯅꯠꯇ꯭ꯔꯣ ꯌꯥꯗꯤ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯆꯤꯡꯊꯣꯛꯁꯤ ꯍꯥꯏꯔ ꯆꯤꯡꯊꯣꯛꯁꯤ ꯌꯥꯏ ꯌꯥꯏ ꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠꯇꯣ ꯇꯞꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯕꯅꯤꯀꯣ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯦꯝꯕꯒꯤ ꯑꯗꯨꯝ ꯎꯠꯆꯕꯅꯤ ꯌꯥꯕꯅꯤꯗ ꯏꯂꯥꯏ ꯂꯥꯏꯕꯅꯦ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯅ ꯁꯨꯝ ꯇꯧꯔꯤꯕ ꯁꯤ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯤꯠ ꯆꯤꯡꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯌꯥꯏꯑꯕ ꯑꯗꯣ ꯆꯤꯡꯊꯣꯛꯑꯒꯅ ꯈꯤꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯍꯥꯏꯕꯒꯤ ꯑꯩ ꯃꯃꯥꯡ ꯆꯍꯤꯗ ꯇꯧꯖꯩꯁꯤꯡꯗꯣ ꯅꯨꯡꯁꯤꯠ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯇꯦ ꯇꯧꯔꯒ ꯆꯦꯔꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯁꯤꯠ ꯂꯧꯊꯣꯛꯄꯗꯣ ꯑꯝꯇ ꯂꯧꯊꯣꯛꯏꯅꯦꯕ ꯀꯩꯁꯨꯝꯇ ꯇꯧꯗꯦꯕꯀꯣ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤꯒꯤ ꯋꯥꯅ ꯅꯠꯇꯦꯕ ꯇꯧꯔꯤꯗꯣ ꯁꯨꯝ ꯂꯩꯕꯒꯤ ꯇꯧꯔꯤꯕ ꯋꯥꯅꯤ ꯁꯨꯝ ꯇꯥ ꯂꯩꯕꯒꯤꯗ ꯆꯤꯡꯗ꯭ꯔꯣꯕ ꯍꯥ ꯈꯔ ꯋꯥꯠꯂꯤꯕ ꯀꯟꯅ ꯄꯥꯏꯁꯤꯜꯂꯣ ꯃꯇꯣꯟꯗꯣ ꯆꯤꯡꯁꯤꯟꯕ ꯀꯩꯅꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯞꯄꯦꯍꯦ ꯅꯞꯄꯁꯤꯗꯤ ꯁꯠꯇꯣꯛ ꯐꯖꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯀꯟꯅ ꯍꯦꯛꯇꯅ ꯅꯨꯡꯁꯤꯠꯁꯤꯗ ꯏꯁꯤꯡꯒꯤ ꯏꯅꯤꯟ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯤ ꯈꯔ ꯆꯤꯡꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯈꯨꯠꯅ ꯑꯗꯨꯝ ꯌꯥꯕꯅꯤ ꯏꯂꯥꯏ ꯂꯥꯏꯕꯅꯤ ꯌꯥꯕꯅꯤꯗ ꯁꯤ ꯑꯩꯅ ꯆꯤꯡꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯦꯕ ꯁꯤ ꯆꯤꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯦꯕ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯌꯥꯕꯅꯦ ꯄꯩꯌꯥꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒꯦ ꯌꯥꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯁꯤꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯣꯏꯖꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅꯅꯤꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯃꯤ ꯌꯥꯝꯗꯦ ꯍꯥꯏꯔꯛꯇꯦ ꯑꯃꯅꯤ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯃꯍꯥꯎ ꯃꯥꯡꯕꯅꯦ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯣꯡꯆꯥꯛꯁꯦ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯨꯠ ꯁꯨꯠ ꯂꯥꯎꯕꯅꯦꯅ ꯑꯗꯣ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏꯀꯣ ꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯕꯗ ꯃꯍꯥꯎ ꯂꯣꯏꯅ ꯃꯥꯡꯉꯤꯀꯣ ꯁꯨꯠ ꯁꯨꯠ ꯑꯗꯨꯝ ꯂꯥꯎꯕꯅꯦ ꯀꯅꯥꯒꯨꯝꯕꯅ ꯐꯠ ꯂꯥꯎ ꯀꯥꯝꯃꯒ ꯅꯨꯡꯁꯤꯠ ꯁꯠ ꯊꯥꯗꯣꯛꯑꯒ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯖꯗꯦ ꯎꯌꯥꯟꯗ ꯑꯗꯨꯝ ꯐꯨꯠꯄꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯃꯍꯥꯎ ꯏꯔꯣꯟꯕꯒꯤꯗꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯑꯣꯏꯔꯣ ꯑꯃꯒ ꯑꯣꯏꯔꯣ ꯊꯣꯡꯉꯤꯕ ꯍꯥꯏꯗꯨꯅꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯊꯨꯕꯒꯤꯅꯤꯀꯣ ꯍꯋꯥꯏꯒꯨꯝꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡꯗꯗꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯩ
ꯀꯥꯝꯃꯒ ꯁꯨꯡꯊꯣꯡ ꯊꯣꯡꯖꯗꯦ ꯑꯗꯨꯝ ꯎꯌꯥꯟꯗ ꯊꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯔꯣꯟꯕꯁꯤꯁꯨ ꯑꯩꯅ ꯐꯨꯠꯄ ꯃꯇꯝꯗ ꯎꯌꯥꯟꯗ ꯐꯨꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯅꯤꯅ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯞꯆꯟꯃꯤꯟꯅꯔꯒ ꯐꯨꯠꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐ꯭ꯔꯣꯖꯟꯗ ꯊꯝꯕ ꯌꯣꯡꯆꯥꯛꯁꯤꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝꯗꯨꯗꯅꯦ ꯐꯪꯗ꯭ꯔꯀꯥꯟꯗꯨꯗ ꯃꯊꯪ ꯅꯦꯛꯁ ꯌꯔꯗ ꯆꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯒꯗꯒꯦ ꯃꯍꯥꯎ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯁꯦ 이론바 푸드 마담다 하나 하비가 놓보고 마세 시기 용삭세 아코이나 이론바세 땅카이무 풋바 호비다가 하나 풋나 간시데시다 시세 알루세 하벳 남마다 물라가다우레 카르가 짱바 호레 하이 간들 시제 하다비오바 로이람다이다 하이따레 아두마이나 하비라가 풋비유 카바카바 아두가 아마나 모레가 ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯀꯥꯝꯖꯣꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯆꯤꯡꯒꯤ ꯎꯈ꯭ꯔꯨꯜꯂꯣꯝꯒꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯨꯝꯕꯁꯦ ꯁꯤꯁꯤꯗ ꯌꯥꯝ ꯍꯦꯟꯕꯅꯤꯀꯣ ꯍꯥꯎꯕ ꯃꯣꯔꯦꯒꯤꯗꯨꯅ ꯃꯍꯥꯎ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯅ ꯊꯝꯕꯤꯅꯤꯡꯕꯒꯤꯗꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯄꯩꯁꯥꯁꯨ ꯍꯣꯡꯗꯤ ꯍꯣꯡꯉꯦ ꯃꯣꯔꯦꯒꯤꯗꯨꯅ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪꯕꯨꯗꯤ ꯍꯦꯜꯂꯦꯀꯣ ꯃꯃꯟꯗꯣ ꯑꯗꯨꯒ ꯃꯍꯥꯎꯗꯤ ꯁꯤ ꯈꯨꯍꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯑꯗꯨꯅ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯂꯣꯏꯅ ꯀꯨꯞꯅ ꯍꯥꯏꯖꯔꯦꯀꯣ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯃꯇꯝ ꯍꯧꯖꯤꯛ ꯌꯥꯝ ꯂꯩꯔꯤꯀꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯊꯣꯛꯏ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯝꯖꯜꯂꯁꯤꯀꯣ ꯅꯪꯒꯤ ꯍꯤꯡꯒꯣꯜꯗ ꯊꯝꯖꯜꯂꯒꯦ ꯍꯥꯏꯔ ꯊꯝꯖꯜꯂꯣ ꯅꯪꯒꯤ ꯍꯤꯡꯒꯣꯜꯗ ꯑꯩ ꯍꯤꯡꯒꯣꯜ ꯃꯤꯅ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯁ ꯅꯨꯡꯁꯤ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯈꯨꯝꯕꯒ ꯑꯩꯁꯦ ꯉꯝꯗ꯭ꯔꯤ ꯍꯋꯥꯏꯟꯕꯤꯅ ꯍꯪꯉꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯃꯦꯟꯗ ꯑꯃ ꯍꯥꯏꯔꯛꯄꯅꯤ ꯍꯋꯥꯏꯟꯕꯤꯗꯣ ꯗꯦꯠ 30 ꯑꯗꯨꯋꯥꯏꯗ ꯎꯠꯂꯛꯑꯣꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯗꯦꯠ 30ꯗ ꯉꯁꯤ ꯎꯠꯂꯛꯑꯣ ꯗꯦꯠ 30 ꯁꯨꯔꯦ ꯎꯠꯁꯦ ꯍꯥꯏꯔꯣ ꯈꯪꯗꯦ ꯃꯥꯅ ꯗꯦꯠ 30ꯗ ꯎꯠꯂꯛꯑꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯃꯁꯤꯡꯗꯣ ꯀꯨꯏꯅ ꯊꯝꯃꯛꯄꯗꯨꯗ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ 15 ꯃꯥꯔꯆ 2025 ꯀꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩꯅ ꯈꯤꯇꯪ ꯀꯣꯝꯂꯞꯅ ꯍꯥꯜꯂꯨꯔꯦ ꯌꯥꯔꯦ ꯊꯝꯖꯟꯒꯅꯨ ꯏꯪꯉꯦ ꯎꯃꯣꯔꯣꯛꯇꯣ ꯃꯊꯛ ꯊꯝꯃꯣ ꯎꯃꯣꯔꯣꯛꯁꯦ ꯃꯊꯛ ꯊꯝꯃꯣ ꯌꯥꯅꯤ ꯆꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨ ꯊꯝꯃꯣ ꯑꯥꯗ ꯑꯃꯨꯛ ꯄꯨꯊꯔꯤ ꯅꯪꯒꯤꯗꯤ ꯑꯃ ꯄꯨꯊ ꯂꯩꯔꯤ ꯑꯥꯗ ꯑꯃ ꯄꯨꯊ ꯂꯩꯔꯤ ꯑꯍꯨꯝ ꯁꯨ ꯃꯥꯜꯂꯦ ꯂꯝꯕꯤꯗꯣ ꯍꯋꯥꯏ ꯃꯨꯕꯤ ꯑꯃ ꯆꯤꯊꯔꯝꯃꯤ ꯁꯤ ꯃꯩ ꯀꯜꯍꯟꯕꯤꯕ ꯁꯤꯗꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄꯨꯔꯥ ꯀꯟꯈ꯭ꯔꯦ ꯑꯃ ꯌꯣꯡꯆꯥꯛ ꯃꯥꯅ ꯁꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯅꯨꯡꯁꯤꯠ ꯈꯔ ꯁꯨꯃꯥꯏꯅ ꯌꯥꯎꯈꯠꯂꯦ ꯈꯣꯠꯀꯠꯂꯦ ꯍꯥꯏꯇꯥꯔꯁꯨ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯣꯕ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈꯨꯠꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯆꯥꯔꯦ ꯎꯃꯣꯔꯣꯛ ꯕꯖꯥꯔꯗ ꯐꯪꯗ꯭ꯔꯕ ꯍꯧꯖꯤꯛ ꯑꯇꯦꯛꯄꯁꯦ ꯅꯍꯥꯟ ꯅꯨꯄꯤ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯎꯃꯣꯔꯣꯛ ꯑꯀꯪꯕ ꯂꯩꯕꯗꯨꯗ ꯑꯆꯥꯔ ꯇꯧꯅꯤꯡꯕꯒꯤ ꯃꯥꯅ ꯈꯔ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯛꯅꯗꯤ ꯎꯕ ꯋꯥꯠꯂꯦ ꯀꯣ sini 14 November yare nang lang thokado pot ama silai de kanada bada ice cream je kaino ice cream ji ice cream je nang kawramani si ice cream je sa o namu chawa kawmi buduro si jaga do yani lore adi wasila si mayam mayam masigidi swaisida losinjarage mayamna aibu nusibiba support tawbibagidamagta hanna ngamkhai leitana thagatjari mathanggi video amamuk aibirumu mayam bye bye